JIRIBAM da pandun LEIRAMBA pot pik THANNA YAOBA truck humfutara mari ngasi AYUK PUNG 3 yang mga rom TABA ADUWAIDA humfumapan SHUBA CRPF Battalion ke Assistant Commandant Amana Luchinglaga Escort Team Amana Luchinglaga Imphal ki Damak Khongshanba Houkhre pot pik THANNA YAOBA truck sing adudi FCI gi pot puba gari nifumari cement puba gari taranipan fertilizer puba gari manga biscuit hapak gari ama gym gi potchay puba gari ama plastic ki potlam sing puba gari ahum car ahanba puba gari ani punna gari humfutara marine oil tanker 101 LPG puba gari nifu tarukte JIRIBAM da panduna leihore panba yabade ngarang tadbungda kuki khutlai paiba amade kuki nupi singna athingba pibadage gari singa se Imphal tamna chatpa ngamdabadage JIRIBAM da pallaga leirakhibane ngase escort tawraga gari sing chatpa hokiba asida oil tanker amade LPG gari singi mapuna risky oi haibadage chatna leibani haina thajaba yaba pau aman haide